ngasi phongkhiba tuan ba manipuri se phongsingi maroi bi pausing myamna thamjigi ahanmra hoyelan pawdagi lakha saraga MLA Deven bu MP CB gi chairman hapkiba government ki order high court na cost tokre mawang thagi taraga nipana pangthukiba lebas gi anaba president khan bi mikhal gi mangoinana July taraga mari te BJP gi MLA tarawa lenga ki tuan board agency commission singi chairman singoina khandana phamsing asigi appointment sing minister masamakta MLA tarada amamam to oina khusinaduna makoida pibe appointment singi matungina thabak puba hawon khraba matungda MLA tarada pihiba appointment singi manungda Manipur Pollution Control Board MP CB gi chairman uhenkiba wabagai assembly constituency gi MLA Dr. Usam Devena piba appointment order gi mayukta high court silence torokgi court na case ama lokhatuna hoyel sathakhraba matungda MLA sida pikiba lenga ki order du quas tawduna sanahan khidre MLA Usam Devena Manipur Pollution Control Board ki chairman oina appointment PKB order adu lenga ki additional chief secretary forest environment and climate change na July taragamari English ngani ga kungani thoida thokibani MLA sibu board sigi chairman gi phampuna na bagi dam appointment PKB ga panthadana hanadagi board sigi chairman oirakiba duga handak pangthukiba mikhal da oinam assembly constituency dagi BJP gi ticket mire boikiba laisram radha kishore se humfuga mang apapa lekhidraba L Nityai kainau thongkha makha lekaina petitioner oiduna lenga ki order dubu singnarakibani mamang thagi taraga mapana petitioner na High Court of Manipur file torakhiba civil writ petition aduna phongdoklibana lenga ki maikidigi BJP gi MLA Usam Deven bu Manipur Pollution Control Board ki chairman oina khanbigi appointment order du Water Prevention and Control of Pollution Act 1974 gi section 5 clause 3 amasum section 6 clause 2 amasum July nipon English ngani kunga mathoi forest environment and climate change department thokiba notification rule gi rule 2 clause 3 clause b gi mayuktani haibisini maramdi namit asida loisang asina thokiba notification rule adu da Manipur Pollution Control Board ki chairman gi tamasi sei ohum oigadabani haibisini roinana petitioner oiriba laisram Radha Kishore Masama Water Prevention and Control of Pollution Act 1974 gi section 4 gi makhada July kuntra English ngani ga kunga mathoida board asigi chairman oine appointment pikibani maramasina ma na board asigi rule gi matungina chairman oigada basai ohungi matam wali sudri herakibani ma na board asigi chairman gi pharmacy July kuntra English ngani kunga mathoidigi pailaga July kuntra English ngani kunga mari fawba pukhigada bani haibisini hanisu pausna makhata na phongdorakli State Express tige to pau khrana WhatsApp amasung Facebook na Tourakhiba Appeal Delhi High Court na yakhidre Facebook amasung WhatsApp ki update tawraba private policy ki matangda Competition Committee of India CCI na proof chathana ba thokiba order ama singnaduna hairiba order adu satna hanbigano haina WhatsApp amasung Facebook na haijarali bu wafam ama Delhi High Court na yakhidre Chief Justice Satish Chandra Sharma amasung Justice Subramoniam Prasad anigi Bubble bench amana ngasi phongdokhibada mawangna High Court asigi single judge ki order adu yamna maram saba mani masina maram oiraga instance messaging platform singasina phongdoraklibu wafam adu made yaudi haina yakidabani sei sigi hokiba January thada CCI na WhatsApp ki update tawraba private policy ki matangda yengsinna ba masai goiba warep ama lokibani WhatsApp ki update tawraba private policy ki matangda pauksisina phungdorakpa wafam singda yumpham oiraga CCI na thijinna ba masai goibu warep lorakibani Delhi High Court ki divisions bench da WhatsApp na hokalakhiba loinana hauji satna handana leiriba policy ama bu CCI mathandana kusi tawduna proof chathaba habisi yafam thokte amaramda Facebook na court asida pikhiba statement matungina CCI gi wafam asi Facebook ta satna hanbagi mathangta de huralana ra CCI na messaging platform asigi mathakta investigation chathaba ngambagi matik mayaisu laiti haki CCI na di platform ani asigi anawa privacy policy matangda commission asina yengsin mada ko na ayaba pipam to I haiken su pausna makatana su phungdorakli atopa pawmadana Kareni state leba Myanmar gi army base taraga humdoi Kareni army na sistokshinduna thambangam khre sei ama hena Myanmar gi Kareni state Kareni army singna lokshinduna thamlaba mapamasida sangchilakpa Myanmar gi military base camp taraga humdoi Kareni National Progressive Party KNPP na sistokshinduna thambangam khre haina phungdorakli
Kareni Army gi arm wing oriba group asi anti junta force ki mek yamna link na thabak tawba ngamba resistance group oina lerakibani state asigi town tareta resistance force singasina operate tawduna sai amarom lerakli KNPP gi secretary Khudeniels Myanmar now the phungdorakpada makhoi gi lanmi sanglup singasi sadau township ta nipan haru suamasum Mese township ta ani amadi Baula kheda ama laiduna state asi makhogi makhada salaiduna laklibani mafam asida laidiba resistance force ki outpost ngasi matam khragi oina laiba amata yaudi mafam singasida resistance force na sai taragi mayada yamna active oina lairakpa mafam singni maramaduna handakta nauna Sadau region Myanmar army base taragum de hanglakpa du makhoina thabak amata tawba ngamdana sistoksin duna thamba ngamkhibani haidi Myanmar gi lanmi sing base impact sing adu thasigi mangara kareni army sing na tumna mai thadokuna khudum sanjingkibani haukiba tha taraga manga sigi manungda resistance group ki lanmi kya kareni state gi tholaktuna junta gi anti cop ki mayokta akanba khongjang sing sangsinduna laklibani sei kya gi mamangdagi KNP na Myanmar gi dictatorship lenga asigi mayokta lanthengna duna lakli anaba resistance force ki party asida kareni nationalities Defense Force ama the People Defense Force yauna puna thabak tawmina duna makhoigi nauna khalaba National Unity Government ki command makhara junta gi mayokta London kya leptana sangsilakli haina KNPP gi mekedi gi phungdorakli Progressive Kareni People's Force PKPF ki mekedi gi phungdorakpada lahulubasigi na oribu lahulup singna Kareni da oirakliba nakal ani gi oiba muknabasi kupna yengsinduna lakli Kareni state khakta da handakta nauna Myanmar lanmi singa thawdok samriga kungi mathakta khuthonakre khuthonabagi thawdo odu junta lanmi gi lanmi lising amaga sahum amadi resistance fighter gi maikai da lanmi samaga yankai Sikhre haina khoaidi gi nogba pawoina tha sigi taraga trukta phongdorakre thawdok singa du yamdrabada Micham sahum su laikhidre loinana state adugi miyoi lak ani hena mayum makai thadoktuna sena ki haina resistance force ki masinjat pa mana phongdorakli Lushilak point na to paumna hoki bazun thakai surak pa akan manong na Pakistan na miyoy sama panga sumnigi hatkre awaba kaya mayugnari sai sigi jun thagi tangkhai salak patigi hauna leptana surak pa akan manong na maramoiduna Pakistan gi state ayam ising isawna lakshin giduna yamdrabada miyoy sama panga sumnigi hausu phawgi manung da laikhidre duga miyoy lising yang kai yenbana mayum ising na thumjin giduna mayum laitaba miyoy singoina laidi haina Laiba asigi disaster agency na thadorak wasirol amana sufongdorakli miyoy lising kyagi mayum ising na sen takhibana maram oiduna haujuk Myanmar ising thumdaba mafam singda ten khanduna hingnabagi lanpham na mayognari makhoina laidiba mafam sing adusu mayumdagi kilometer sa kaya lapna leiba aduga sahadagi su tapna leiba mafam singni amasu makhoibu Pakistan gi rescue soldiers singna puraklaba mafam singda safagataba mafam singda ten khanduna thambani haina su local disaster workers singna su phongdorakli adu haujuk koina di myam paus matana se tu sinjarage amas myam punana wabde ngaminasi and thank you